13 August Patriots Day ga mari lenana Khumal Lampak ta sinkhiba Amphana Sinbar Rock concert aduda United National Liberation Front Manipur Department of Publicity na athingba thambaga loinena fresh release ama thokre madudi Patriots Day 13 August 2024 khongoi nakibasing sairak pire Manipur gi puwari da 13 August haibashi yamna maru oiba amani 1891 gi numit asida Manipur gi mapari Koireng Yuvaraj Tikendajit General Thangal Pukhrambam Kajau Niranjan Subedar amasung Chirai Thangal mangabu Phaida pungda numidang wairam pung mari gi makhairom tabu matamda British na makoi gi mathakta lan hui haibagi maramda sidriba fawba ngakta thori yanduna hatki numit asi UNLF na 1969 dagi hauduna Manipur gi puwari da yamna maru oiba numit ama oina ningsingduna Patriots Day haina hogdoktuna ngasi fawba mitki pige iroinana ngamjaba hikat lekat tamduna thoram ama oina pangthoktuna laklei asigumba numit asida handak 13 August Patriots Day gi nimitta All Manipuri Football Association Amphana Khumal Lampak ki football tab ground da leibak ningba isai gi oiba music concert ama pangthoki concert aduda numit asiga karigumba hiram amatada mari leinadaba maongda normal music concert ama oina pangthoki yamna fajadaba ikai ningai oiba maongda sathakiba fibam aduna senglaba numit asibu pumang mangthoki masigi damakta thoram asibu sinlangniba amphagi thaupuwa sing music band Innocent Eye Leifung band Pebet band God and Dog band amasung co-sponsor oiriba Mami TV gi mathakta UNLF na athingba khare thamle Music band da Innocent Eye band amasung Leifung band na thataruk ki athingba 13 August 2024 dagina 13 February 2025 aduga Pebet band amasung God and Dog band asina ka hena aranba tawkhibagi damak makhoi gi mathakta Chahi ama 13 August 2024 dagina 13 August 2025 ki oina athingba thamle Isai sakpagi athingba thamlingai manung asida band sing asina isai tune tawba practice tawba rehearsal tawbagi di athingba asi leiroi Co-sponsor oiriba Mami TV gina news program natana entertainment program pumba thataruk ki oina haibadi 13 August 2024 dagi hauraga 13 February 2025 fawba athingba thamle concert asibu silangkiba amadi Khumal Lampak ta leiba Amphagi football trap ground da asigumba thoram pangthokpagi ayapa pikhiba Amphagi matangda hojik thopuriba official sing hakthengna senaba sing resign tawduna anoba official sing elect tawgadabani haiba athingba sing asi thugaina chatlabadi hena kansin ba sairak pigani UNLF na makhoi na langjakhiba maralgi matung ina sairak piba miyoi amadi music band sing asi atopa loop sing na amuk hana kokhatpa amadi se pibane singba amata tawbiganu party na kumna yengsilaba tungda makhoi gi sairak asi leipak miyam gi damak yengduna pibani haiba wafam sing asi Sarairongba Thoksom media coordinator DOP UNLF na phongdorakli